ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯆꯥ ꯂꯥꯏꯁꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯕꯣꯒꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯀꯔꯤꯅꯣ, ꯑꯉꯥꯡꯁꯤꯕꯨ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯕꯗꯥꯏꯅꯦ?" ꯕꯣꯒꯦꯜꯅ "ꯑꯩꯁꯨ ꯃꯗꯨꯅꯤ ꯈꯜꯂꯤꯕ꯫ ꯀꯔꯤꯅꯣꯅꯦ, ꯃꯁꯥ ꯑꯁꯤ ꯁꯤꯕꯗ ꯅꯠꯇꯅ ꯏꯪꯊꯔꯨꯔꯕꯅꯤ꯫ ꯃꯥꯅ ꯑꯃꯨꯛ ꯍꯦꯟꯒꯠꯂꯤꯕꯁꯤꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯊꯋꯥꯏ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯊꯋꯥꯏ? ꯑꯩ ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯩ ꯂꯥꯏꯁꯪ, ꯀꯔꯤꯅꯣꯅꯦ ꯏꯆꯥꯅ ꯋꯥꯟꯊꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯄꯥꯈꯠꯅꯔꯨꯔꯦꯗꯅ." ꯆꯅꯨꯗꯣ ꯂꯥꯏꯁꯪꯗꯨ ꯇꯞꯅ ꯀꯣꯟꯈꯠꯂꯤ꯫ ꯂꯥꯏꯁꯪꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯍꯣꯏꯁꯨ ꯍꯥꯏꯗꯦ, ꯃꯥꯏꯁꯨ ꯍꯥꯏꯗꯦ꯫ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯄꯥꯡꯊꯣꯛ ꯑꯃꯨꯛ ꯏꯁꯟ, ꯕꯣꯒꯦꯜꯗ ꯑꯃꯨꯛ ꯌꯦꯡ, ꯆꯅꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ "ꯌꯥꯔꯕ꯭ꯔꯣ, ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯂꯥꯏꯁꯪꯗꯣ ꯈꯤꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯥꯏꯁꯪꯅ ꯉꯍꯥꯟ ꯃꯈꯩ ꯅꯣꯛꯇꯕ ꯃꯑꯣꯡꯗ ꯉꯁꯤ ꯅꯣꯛꯂꯛꯄ ꯑꯁꯤꯗ ꯆꯅꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯂꯥꯏꯁꯪꯗꯣ ꯕꯣꯒꯦꯜꯗ "ꯁꯦ ꯅꯪ ꯑꯃꯨꯛ ꯄꯥꯝꯃꯨꯁꯦ" ꯍꯥꯏꯗꯨꯅ ꯄꯤ꯫ ꯕꯣꯒꯦꯜꯅ "ꯀꯩꯗꯧꯔꯒꯦꯅꯦꯍꯦ?" ꯍꯥꯏꯔꯨꯕꯗ ꯆꯅꯨꯅ "ꯑꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯑꯉꯥꯡ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯍꯦꯛ ꯇꯥꯏꯌꯦꯅ ꯍꯥꯏꯕꯗꯣ, ꯑꯗꯨꯒꯤ ꯑꯉꯥꯡꯗꯨꯒꯤ ꯃꯈꯣꯜꯅꯦ ꯃꯥꯅ ꯅꯣꯛꯏꯁꯤ." ꯕꯣꯒꯦꯜꯅ "ꯍꯩꯠ, ꯑꯉꯥꯡ ꯅꯣꯛꯄꯕꯨ ꯃꯈꯣꯜ ꯏꯃꯥꯟ ꯃꯥꯟꯅꯕꯅꯤ, ꯅꯪ ꯁꯤꯗꯤꯕ." ꯑꯁꯨꯝꯅ ꯕꯣꯒꯦꯜꯅ ꯂꯥꯏꯁꯪꯕꯨ ꯄꯥꯝꯕꯤꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨꯅ ꯄꯥꯈꯠꯂꯝꯕꯗꯣ ꯂꯣꯏꯅꯃꯛ ꯐꯔꯤ꯫ ꯍꯥꯏꯕꯗꯤ ꯂꯥꯏꯁꯪꯗꯣ ꯃꯈꯣꯏꯗꯤ ꯁꯤꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯑꯃꯨꯛ ꯍꯤꯡꯂꯛꯄꯁꯤꯗ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯂꯗꯨꯅ ꯃꯈꯣꯏ ꯂꯩꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯁꯪꯗꯣ ꯅꯣꯡꯃꯒꯤ ꯑꯃꯃꯨꯛ ꯇꯧ ꯑꯃꯃꯨꯛ ꯇꯧ, ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯪꯇꯧꯒ ꯇꯧꯔꯛꯇꯨꯅ ꯂꯦꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯪ ꯆꯍꯤ 4 ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 4 ꯁꯨꯔꯛꯄꯗꯨꯗꯒꯤ ꯅꯤꯡꯁꯤꯡ ꯍꯧꯔꯛꯂꯤꯕꯁꯤ꯫ ꯅꯣꯡꯃ ꯂꯥꯏꯁꯪꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯥꯡꯈ꯭ꯔꯤ, ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯣꯒꯦꯜ ꯑꯃꯗꯤ ꯆꯅꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤꯕꯅꯤ꯫ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯂꯩꯀꯥꯏꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯁꯨ ꯌꯥꯎꯗꯨꯅ ꯂꯥꯏꯁꯪꯕꯨ ꯊꯤꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ "ꯀꯔꯤꯅꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯃꯥꯡꯂꯤꯕꯁꯤꯕꯨ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯉꯥꯏꯍꯥꯛ ꯊꯤꯕ ꯌꯥꯎꯔꯝꯂꯒ ꯉꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯃꯕꯣꯛꯍꯣꯏꯗ ꯂꯩꯖꯔꯝꯒꯅꯤ ꯈꯔ ꯍꯥꯏ, ꯉꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯁꯥꯟꯅꯔꯝꯒꯅꯤ ꯈꯔ ꯍꯥꯏ, ꯂꯣꯏ ꯆꯪꯅꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤ." ꯍꯥꯏ, ꯆꯅꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯩꯅꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯧꯏꯗꯨꯕꯨ ꯀꯩꯅꯣ? ꯍꯥꯏ, ꯅꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯁꯦ, ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅꯅꯦ ꯐꯟ ꯅꯨꯡꯉꯥꯏ ꯑꯝꯇ ꯉꯥꯡꯅꯗ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ, ꯀꯩꯒꯤꯅꯣ ꯃꯥꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯃꯥꯡꯂꯤꯕꯁꯤꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ "ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯤꯕꯗꯨꯕꯨ? ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪꯗꯨꯒꯤ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯈꯨꯝꯃꯤꯟꯅꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ, ꯈꯪꯗꯦ꯫ ꯅꯪꯁꯨ ꯑꯗꯨ ꯈꯨꯝꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ." ꯑꯩꯁꯨ ꯈꯨꯝꯒꯅꯤ, ꯈꯪꯗꯦ꯫ "ꯑꯗꯨꯕꯨ ꯈꯪꯗꯕꯗꯤ ꯌꯥꯔꯣꯏ, ꯏꯆꯥꯅꯨꯄꯤꯗꯣ ꯃꯇꯣꯝꯇꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯀꯥꯡꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗ." "ꯅꯠꯇꯦꯅꯤ, ꯃꯈꯣꯏꯒꯤ ꯇꯥꯃꯣꯕꯨ ꯃꯥꯏꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ?" "ꯍꯣꯏ, ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯟꯅ ꯉꯥꯡꯒꯅꯨꯅꯦ, ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯤ ꯀꯔꯤ ꯈꯟꯈꯤꯅꯤ." "ꯃꯥꯏꯕꯅꯦꯗꯤ ꯍꯥꯏꯔꯒ ꯃꯆꯥꯁꯤꯕꯨ ꯀꯟꯕ ꯉꯝꯗꯦ." "ꯑꯩꯅ ꯍꯩꯍꯧꯔꯤꯕ ꯃꯍꯩ ꯑꯁꯤꯗꯤ ꯁꯤꯒꯨꯝꯕ ꯑꯉꯥꯡ ꯀꯟꯅꯕꯒꯤ ꯅꯠꯇꯦꯅꯦ, ꯑꯉꯥꯡ ꯍꯥꯠꯅꯅꯕꯅꯤ, ꯀꯔꯤ ꯈꯪꯗꯦ." ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯥꯡꯅꯗꯨꯅ ꯉꯔꯪ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯒꯦꯜꯅ "ꯍꯥꯏꯠ, ꯁ꯭ꯋꯥꯏꯗ ꯂꯩꯔꯦ, ꯅꯆꯥꯅꯨꯄꯤꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯦ, ꯊꯤꯌꯨꯅꯦꯍꯦ, ꯁꯣꯝꯗ ꯌꯦꯡꯉꯨ, ꯋꯥꯔꯛꯂꯣꯝꯗ ꯌꯦꯡꯉꯨꯅꯦꯍꯦ." ꯆꯅꯨꯗꯣ ꯋꯥꯔꯛꯂꯣꯝꯗ ꯌꯦꯡꯁꯤꯟꯕꯗꯣ ꯀꯤꯔꯗꯨꯅ ꯕꯣꯒꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯝꯕꯣꯝ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯒ "ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯔꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯆꯥꯅꯨꯄꯤꯗꯣ ꯋꯥꯔꯛꯇ ꯂꯩꯔꯝꯒꯗ꯭ꯔꯕ?" "ꯅꯆꯥꯅꯨꯄꯤꯗꯣ ꯃꯤ ꯃꯥꯟꯕꯩ ꯋꯥꯅꯤꯅꯦ, ꯃꯗꯨ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤꯒꯤ ꯑꯣꯏꯕ ꯁꯥꯎꯕ ꯑꯃ ꯆꯦꯜꯂꯤꯅꯦ ꯃꯗꯣ꯫ ꯌꯦꯡꯉꯨ, ꯌꯦꯡꯉꯨꯅꯦ, ꯍꯥꯏꯕꯒ ꯇꯧꯕ ꯂꯩꯔꯦꯅꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯦꯡꯉꯨ ꯇꯨ, ꯑꯥꯗ ꯂꯩꯔꯦ ꯇꯨ." "ꯂꯥꯏꯁꯪ,
maning ngase ko onsil laga leisiung ni hai nama lai thoro laisang bogel na adup na kaurubada laisang to mamai tapna lai thoro I madu urubada chanuti waima haiduna kanna lauduna mahakti bogel gi mapamum aduda kanna konsillaga mamit usinduna khangi oram libodo angakpagi mawong chanu maya do ina pungangang makhut masapuna ma ina pungtai tai kaino tawribodubo haiduna bogel changsil laktuna chanuna tawribodu kaino yenglubada makhoi gi yumdagi khara chatlaga leiba yengi farm tawba yengi mafam amadagi poraktuna sari mali yet ama segaiduna mathibong maribong kothokuna saraga leiramli madu urubada bogel sauningum kigum karigum set set tawna phuduna sukuma thabak sakana tawai law haiduna chingduna porakli matam aduda chanuti laisangda yengo phawu kijari matam aduda laisangdo wa kaptuna angang amagumna bogel na makhut paju chingbuda inarakli madugi matung manak nakpada leiba pukhi amada bogel na laisangdo putharakli atuga makhut masa mamai bambit loina mak chamthokli mi khangnarakpa tari haiduna madugi matungda bogel na laisangdo wansinduna nang suguma thabak sa hingi tawgidra ha tawgidra nang hek tawda nang pukhi sine namsillaga harkadami nang adumna kisinu khangchinu hairubra haibabul laisang on khalaktuna nuklaga nang doina hatpige nang do boina hatpige asumna hairaga chanugi manakta chinsillaga chanuda koli chanudi oima haiduna mamit ado chechat uisallaga sugatuna khang bogelna oi kayo tawiduna mana chana ha angangda pura kok chakhibiya tro adumna hairakpada chanuna laisangda yengli haujikta laisangdo mamit managa taru pangadana leiramli ihing na hing amat tairamdrai masidagi di chanuna hai nang mathung yam chawdori nang bu hing chabi wala bro ha migi yen du bi hing chai du nang bu hing chabi wala bro nang bo law asum na hairaga pamkhatuna puraga chatkri bogel thu liba thodu asigi matangda kana khangbagi haiduna uru leiduna yeng aduga chatkri bogel amati chanu aduga makoi anigi machanupi laisang chatkraba matungda nongwa pinakshi ki masabu layeng lamba aduga bogel gi manakta laktuna bogel bu kothi thirak lamba amai bado warak lomdagi tuminna tholaga makoi ahumna chakkhibado yengi aduga matomta khanjai aina signukhibudu chumledana masigi bogel haibasinani minakshi ga ngang manghan khibado minakshi gi danatana tilotama amati jaiphubi gi macha manghan khibado pawasimak minakshi amati tilotama amati haiphabida tamrudaba yadre adu karigidamata mahakna manghan libano haibadumadi khangdoktaba yaroi maram ama leitana hekta makti tawrakloi adugi sumathakta maiba ayamba mana pamjariba mahai adu sibo haire habadu sang yengingbadagi tawbada soibadagi sibasu mayamam yawribani adubu magisina atamnana minakshi tilotama amadi yaiphabi makhoi ahum kagata tawri masi maram amadi leibam thupuni ai oza maiba thangjumbage manakta chattaba yati maga wafam matandaba yaroi karigidamukta bogel na aduguma thabakdo tawkhibano haibadu ai thidoktaba yaroi asumna khallaga minakshi bu layang lamba amaibado mayum lomda hankri mahanadi bogel se question siradun leiramlibani matau asumna bogel chanu amadi laisang makhoi ahumdo ngarang wari sanaduna mayum jorokli mayum jorabada bogel na laisangda nang hayengai tawkhidra karigidamka duma tawribano afaba ngang haibasidi aduguba yadi haiduna chaidi matam aduda laisangna aidi thongaga chabudi hinga chabana hena hawi aduga babanangi nakoksham chaningi adumna hairakpada bogelna charo re sei charo naya pikpududa aigi kokshi injalage base sei charo sei saruna kaino toidubo ngawra bro ngawre ai ngawre na cha nupi angawbi boksiloduna mapa ai ngawre aina ari basini nang karigo matungna aduguma thabak hek toromaba hey ichane haidi nang ado phudatlagane phumgadamni khangu bogel do yamna sauna parap chatki matam aduda laisangna ai ki kokta kani kaina makhauri ji chithatlagani iji chuppadina haukani
ꯆꯅꯨꯅ ꯆꯥꯍꯩ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯃꯥꯟꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤ ꯆꯪꯂꯕ꯭ꯔꯕ ꯅꯪꯕꯨ ꯑꯗꯣꯝꯅ ꯍꯥꯏꯔꯨꯕꯗ ꯂꯥꯏꯁꯪꯗꯣ ꯆꯅꯨꯗ ꯃꯃꯤꯠ ꯑꯗꯣ ꯏ ꯀꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯆꯅꯨꯗꯣ ꯀꯤꯔꯛꯂꯗꯨꯅ ꯏꯍꯦ ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯆꯦ ꯏꯃꯥꯒ ꯆꯥꯛ ꯊꯣꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯆꯅꯨꯅ ꯂꯥꯏꯁꯪꯗꯣ ꯆꯥꯛ ꯊꯣꯡꯐꯝ ꯆꯥꯛꯁꯪꯂꯣꯝꯗ ꯄꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯍꯩ ꯑꯩ ꯃꯔꯨꯞ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯂꯣꯏ ꯀꯥꯎꯊꯣꯛꯑꯦ ꯃꯔꯨꯞꯀ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔꯒ ꯂꯩꯔꯝꯃꯨ ꯕꯣꯒꯦꯜꯗꯣ ꯂꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯂꯥꯏꯁꯪꯗ ꯆꯠꯂꯣ ꯃꯔꯝ ꯃꯣꯛꯄꯗꯤ ꯊꯣꯡ ꯂꯣꯟꯁꯜꯂꯨꯁꯨ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯄꯔꯞ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ ꯑꯗꯣꯝꯅ ꯍꯥꯏꯔꯨꯕꯗ ꯂꯥꯏꯁꯪ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯔꯞ ꯆꯠꯈꯤ ꯆꯅꯨꯗꯣ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯏꯁ ꯃꯁꯤ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯇꯧ ꯁꯔꯨꯛ ꯄꯣꯛꯑꯝꯗꯕꯅ ꯐꯕ ꯖꯥꯠꯅꯤꯗ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯏꯆꯥ ꯄꯥꯝꯖꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯄꯣꯛꯇꯕꯤꯗꯅꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯗꯨꯅ ꯍꯦꯟꯅ ꯐꯕ ꯖꯥꯠꯅꯤ ꯂꯥꯏꯁꯪꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯀꯩꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯍꯥꯏꯔꯛꯄꯗ ꯆꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯍꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯪꯕꯨ ꯊꯣꯡ ꯂꯣꯟꯁꯜꯂꯨꯔꯕ꯭ꯔꯣ ꯂꯥꯏꯁꯪꯅ ꯂꯣꯟꯁꯜꯂꯨꯔꯦ ꯆꯅꯨꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯐꯔꯦ ꯂꯥꯛꯑꯣ ꯃꯩ ꯇꯤꯛꯎ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯩ ꯇꯤꯛꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯪꯅ ꯆꯅꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯏꯃꯥ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ ꯍꯣ ꯅꯨꯡꯁꯤꯌꯨ ꯑꯩꯈꯣꯏꯅꯁꯨꯅꯦ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯇꯣꯝꯇ ꯄꯣꯛꯏꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯤ ꯃꯈꯩ ꯑꯩꯈꯣꯏ ꯏꯜꯂꯤꯕꯅꯤꯗꯣ ꯃꯁꯤꯗ ꯅꯪꯅꯅꯦ ꯇꯧꯍꯩꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄꯁꯤꯗꯅꯦ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯁꯪꯅ ꯑꯗꯨ ꯏꯃꯥ ꯑꯩꯅ ꯅꯠꯇꯦꯕ ꯉꯁꯥꯏꯅꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯑꯦ ꯃꯥꯅꯅꯦ ꯃꯣꯏꯒꯤ ꯌꯦꯟ ꯆꯥꯎꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯄ ꯌꯦꯟꯅꯤ ꯑꯩꯅ ꯆꯥꯏꯗꯣ ꯑꯩꯅꯅꯦ ꯊꯣꯡꯂꯒ ꯆꯥꯁꯤ ꯍꯤꯡꯅ ꯆꯥꯕꯗꯤ ꯍꯥꯎꯔꯣꯏꯅ ꯍꯥꯏꯕ ꯑꯗꯨꯗꯅꯦ ꯃꯥꯅꯅꯦ ꯍꯤꯡꯉꯒ ꯆꯥꯕꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤꯅ ꯄꯤꯖꯔꯤꯅꯤ ꯑꯗꯨꯒꯅꯦ ꯍꯥꯎꯔꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯆꯅꯨꯅ ꯍꯥꯎꯔꯝꯃꯅꯤ ꯆꯥꯝꯁꯨ ꯆꯥꯝꯗꯕ ꯃꯤꯒꯤ ꯃꯍꯤꯛ ꯃꯇꯥꯡ ꯃꯌꯥꯝ ꯆꯪꯕꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯁꯪꯅ ꯃꯍꯤꯛ ꯃꯇꯥꯡ ꯍꯩꯕ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯆꯅꯨꯅ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯂꯥꯏꯁꯪꯅ ꯃꯃꯥ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ ꯆꯅꯨ ꯂꯥꯏꯁꯪꯒꯤ ꯋꯥꯔꯤꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯇꯥꯔꯤ ꯂꯥꯏꯁꯪꯅ ꯂꯤꯔꯛꯏ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯉꯛ ꯌꯥꯎꯗꯕ ꯂꯥꯏ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯀꯟꯕꯤꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯋꯥꯔꯛꯂꯗꯨꯅ ꯇꯨꯁꯜꯂꯤ ꯃꯉꯛ ꯌꯥꯎꯗꯕ ꯂꯥꯏ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊꯕꯥꯛ ꯑꯗꯣ ꯁꯦꯒꯥꯏꯗꯨꯅ ꯏ ꯆꯨꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅꯅꯦ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ ꯃꯥꯏꯕ ꯅꯪꯁꯨ ꯍꯥꯠꯀꯅꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯎꯀꯪ ꯑꯁꯤꯅ ꯊꯋꯥꯏ ꯍꯥꯞꯆꯤꯜꯂꯒ ꯑꯩꯕꯨ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯍꯟꯕ ꯅꯣꯏ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯁꯤꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯈꯦꯡꯇꯅ ꯇꯩꯔꯕ ꯎꯀꯪꯅ ꯁꯥꯕ ꯃꯉꯛ ꯌꯥꯎꯗꯕ ꯂꯥꯏ ꯑꯗꯣ ꯑꯃꯨꯛ ꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯆꯣꯡꯊꯔꯒ ꯂꯣꯠꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯎꯀꯪꯅ ꯁꯥꯕ ꯂꯥꯏ ꯐꯠꯇꯕ ꯕꯨꯠ ꯆꯪꯂꯕ ꯎꯀꯪ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯎꯀꯪ ꯑꯗꯨꯕꯨ ꯁꯥꯟꯅꯔꯝꯕ ꯑꯃꯥꯏꯕꯗꯨꯗꯤ ꯁꯤꯈ꯭ꯔꯤ ꯃꯁꯤꯅꯤ ꯏꯃꯥ ꯋꯥꯔꯤꯁꯤ ꯂꯥꯏꯁꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗ ꯆꯅꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯁꯤ ꯃꯥꯅ ꯄꯣꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯁꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯎꯀꯪ ꯍꯥꯏꯔꯤꯕꯁꯤꯅ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯏꯒꯤ ꯕꯨꯠꯀꯤ ꯃꯉꯛ ꯌꯥꯎꯗꯕ ꯂꯥꯏ ꯑꯃ ꯍꯦꯛ ꯊꯣꯛꯏ ꯑꯗꯨꯒꯤ ꯕꯨꯠꯇꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯣꯡꯊꯔꯒ ꯂꯣꯠꯂꯤ ꯀꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯜꯂꯤꯕꯅꯤ ꯉꯁꯤ ꯂꯥꯏꯁꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯣꯒꯦꯜꯗꯁꯨ ꯂꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯂꯥꯏꯁꯪꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤꯁꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯅꯨꯅ ꯐꯖꯔꯤꯔ ꯐꯖꯗ꯭ꯔꯤꯔ ꯈꯪꯗ꯭ꯔꯦꯗ ꯃꯣꯔꯣꯛ ꯄꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦ ꯏꯍꯦ ꯌꯥꯝꯅꯕꯨ ꯀꯤꯈ꯭ꯔꯦ ꯍꯥꯏꯕ ꯆꯅꯨꯗꯣ ꯚꯥꯞ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯅꯤ ꯃꯣꯔꯣꯛ ꯊꯦꯡꯅ ꯋꯥꯔꯤ ꯇꯥꯕꯗꯨꯗ ꯑꯗꯨ ꯄꯜꯂꯨꯔꯤꯕꯅꯤ
ꯃꯃꯥꯒꯤ ꯐꯥꯒꯤ ꯃꯇꯦꯛꯇꯨꯅ ꯀꯔꯥ ꯌꯧꯅ ꯍꯔꯥꯎꯔꯕꯅꯣ ꯈꯪꯗꯦ ꯂꯥꯏꯁꯪꯗꯣ ꯁꯤꯊ ꯅꯣꯛꯏ ꯆꯅꯨꯅ ꯂꯥꯏꯁꯪꯅ ꯁꯤꯊ ꯅꯣꯛꯄꯗꯨ ꯎꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯤ ꯑꯃꯨꯛꯅ ꯃꯤ ꯑꯣꯜꯂꯤ ꯃꯇꯧ ꯑꯁꯤꯗꯁꯨ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ ꯑꯗꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯖꯗꯨꯅ ꯂꯥꯏꯁꯪꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯕꯣꯒꯦꯜꯁꯨ ꯂꯥꯛꯂꯦ ꯕꯣꯒꯦꯜꯅ ꯊꯣꯡ ꯍꯥꯡꯅꯅꯕ ꯍꯥꯏꯔꯛꯄꯗ ꯆꯅꯨꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯗ ꯕꯕꯥ ꯂꯥꯛꯏꯁꯦ ꯊꯣꯡ ꯍꯥꯡꯉꯨꯔꯣ ꯑꯩ ꯆꯥꯛ ꯊꯤꯕꯤꯔꯝꯂꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯁꯪꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯝ ꯆꯠꯈꯤ ꯂꯥꯏꯁꯪꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯅꯨꯅ ꯀꯔꯤꯅꯣ ꯃꯅꯝ ꯑꯃ ꯅꯝꯕꯒꯨꯝ ꯇꯧꯏ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯣꯏ ꯀꯥꯊꯤ ꯃꯅꯝ ꯑꯣꯏ ꯅꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯂꯥꯏꯁꯪꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯏꯟꯅꯔꯒ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯊꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯃꯥꯏꯕ ꯊꯥꯡꯖꯨꯝꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯗꯕ ꯌꯥꯔꯔꯣꯏ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯕꯣꯒꯦꯜꯅ ꯂꯥꯏꯁꯪꯕꯨ ꯄꯝꯂꯒ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯒꯦꯜꯅ ꯑꯣ ꯆꯥꯛ ꯊꯤꯔꯝꯂꯕ꯭ꯔꯥ ꯐꯔꯦ ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ ꯊꯣꯡꯂꯤꯕꯗꯨꯕꯣ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯍꯣ ꯆꯝꯊꯣꯡ ꯇꯧꯕꯅꯤꯗ ꯏꯟꯁꯥꯡꯒꯅꯦ ꯑꯍꯥꯎꯕ ꯆꯥꯕꯒ ꯉꯝꯗ꯭ꯔꯦ ꯍꯣꯕꯦ ꯍꯣꯠꯅꯕꯗ ꯃꯣꯔꯣꯛꯁꯤꯕꯨꯗꯤ ꯃꯦꯠꯄꯤꯔꯛꯀꯦꯁꯦ ꯕꯣꯒꯦꯜꯅ ꯍꯌꯦꯡꯗꯤ ꯉꯥ ꯆꯥꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯃꯗꯨꯗꯨ ꯐꯪꯂꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯃꯗꯨꯅꯒ ꯐꯪꯂꯕꯗꯤ ꯌꯨꯝ ꯀꯩꯁꯤ ꯈꯔ ꯁꯦꯝꯖꯤꯟꯒꯦ ꯆꯥꯛꯁꯪꯒꯤ ꯑꯣꯏꯕ ꯖꯒꯥ ꯈꯔꯗꯁꯨ ꯂꯣꯏꯅꯃꯛ ꯅꯣꯡ ꯌꯨꯔꯦ ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯑꯩꯈꯣꯏꯅ ꯇꯨꯝꯐꯝ ꯀꯥꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯐꯝ ꯑꯗꯨꯁꯨ ꯅꯣꯡ ꯌꯨꯔꯦ ꯖꯤꯡꯒꯁꯤꯡꯁꯤ ꯁꯤꯟꯗꯣꯛꯁꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯂꯥꯏꯁꯪꯅ ꯕꯕꯥ ꯍꯌꯦꯡ ꯉꯥ ꯊꯣꯡꯗꯣꯏꯔꯣ ꯍꯌꯦꯡꯗꯤ ꯉꯥ ꯊꯣꯡꯒꯅꯤ ꯀꯩꯗꯧꯔꯦ ꯑꯗꯣ ꯑꯩꯗꯤ ꯃꯀꯣꯛ ꯆꯥꯒꯦꯀꯣ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯣꯡ ꯆꯥꯅꯤ ꯑꯗꯨ ꯆꯥꯅꯤ ꯍꯥꯏꯗꯤ ꯃꯀꯣꯛ ꯆꯥꯒꯤ ꯅꯪ ꯃꯀꯣꯛꯁꯦ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯃꯀꯣꯛꯁꯦ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯂꯥꯏꯁꯪꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯅꯨꯅ ꯆꯥꯛ ꯊꯤꯔꯤꯕꯗꯣ ꯕꯣꯒꯦꯜꯅ ꯌꯦꯡꯉꯤ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨ ꯕꯣꯒꯦꯜꯅ ꯇꯛꯈꯥꯏꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯇꯨꯝꯕ ꯆꯪꯅꯔꯛꯂꯤ ꯃꯇꯝꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯆꯅꯨꯗꯤ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯆꯅꯨ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯗ ꯕꯣꯒꯦꯜꯅ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯇꯨꯝꯃꯅꯕ ꯇꯧꯔꯣ ꯆꯅꯨꯗꯣ ꯕꯣꯒꯦꯜꯗ ꯌꯦꯡꯂꯛꯏ ꯕꯣꯒꯦꯜꯁꯨ ꯆꯅꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯁꯪꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯇꯨꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯕꯣꯒꯦꯜꯗ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ ꯂꯥꯏꯁꯪꯅ ꯉꯁꯥꯏ ꯂꯤꯈꯤꯕꯗꯣ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗ ꯕꯣꯒꯦꯜꯅ ꯑꯗꯨꯗꯤ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯅꯆꯥꯅꯨꯄꯤ ꯂꯥꯏꯁꯪꯒꯤ ꯃꯁꯥꯗ ꯆꯪꯂꯕ ꯖꯥꯠꯂꯣ ꯆꯅꯨꯅ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯁꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯎꯀꯪ ꯑꯁꯥꯕ ꯂꯥꯏ ꯑꯗꯨꯅ ꯇꯥꯗꯔꯛꯂꯒ ꯃꯊꯕꯥꯛ ꯁꯦꯒꯥꯏꯔꯒ ꯍꯥꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯉꯥꯏꯈꯣꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯕꯗ ꯀꯟꯗ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯈꯔ ꯑꯃꯅ ꯂꯩꯈꯤꯗꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯐꯥꯎꯔꯛꯄ ꯑꯗꯨꯒ ꯑꯃꯅ ꯅꯧꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯕꯨ ꯈꯣꯏꯌꯨꯝ ꯂꯥꯏꯅ ꯁꯦꯝꯂꯒ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯁꯤꯌꯣꯝꯅꯨꯡꯗ ꯍꯥꯞꯂꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯏꯅꯧ ꯅꯧꯕ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯈꯣꯡꯗꯥꯔꯛꯄ ꯑꯅꯤꯁꯤ ꯑꯣꯏꯒꯜꯂꯤ ꯂꯥꯏꯁꯪꯅ ꯃꯃꯥꯒꯤ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯎꯀꯪꯅ ꯁꯥꯕ ꯂꯥꯏ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯂꯪꯊꯈꯤ ꯍꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯃꯈꯣꯡꯒꯤ ꯅꯪꯅ ꯍꯦꯛ ꯐꯤꯒ ꯁꯨꯕ ꯄꯨꯈ꯭ꯔꯤꯗꯣ ꯃꯗꯨ ꯉꯍꯥꯟꯋꯥꯏꯗ ꯃꯉꯛ ꯌꯥꯎꯗꯕ ꯎꯀꯪꯅ ꯁꯥꯕ ꯃꯤ ꯑꯃꯗ ꯍꯦꯛ ꯊꯣꯛꯑꯦꯗꯅ ꯃꯌꯥꯝ ꯍꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯩ ꯍꯦꯛ ꯍꯥꯏꯅꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯁꯤ ꯁꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯗ ꯍꯥꯏꯅꯈꯤꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯍꯤꯡꯒꯣꯜꯒꯤꯗ ꯍꯥꯟꯅ ꯌꯨꯝ ꯁꯤꯗꯣꯛꯈꯤꯕꯗꯨ ꯑꯗꯨꯗꯩꯗꯨꯗ ꯌꯨꯝ ꯑꯣꯏꯔꯝꯕꯅꯤ ꯄꯨꯈ꯭ꯔꯤꯁꯦ ꯌꯥꯝ ꯂꯥꯞꯅꯩ ꯋꯥꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯜꯂꯤ ꯁꯣꯡꯕꯁꯨ ꯌꯥꯝꯅ ꯁꯣꯡꯖꯜꯂꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯒ꯭ꯌꯥꯟꯒ ꯇꯥꯍꯧꯕꯖꯥꯠ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯐꯝꯗꯨ ꯃꯤꯅ ꯑꯣꯏꯍꯧꯔꯦ
ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯩꯔꯦꯗꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯌꯨꯝ ꯁꯥꯔꯦ ꯑꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯂꯧꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦꯗꯅ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯁꯣꯡꯉꯝꯕꯁꯤꯡꯗꯨ ꯀꯣꯛꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯈꯤꯗꯕꯅꯤ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅꯅꯦ ꯎꯀꯪꯅ ꯁꯥꯕ ꯂꯥꯏ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯂꯩꯔꯝꯂꯕꯗꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯒꯦ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯣꯊꯥꯈ꯭ꯔꯤ ꯑꯁꯨꯝꯅ ꯄꯣꯒꯦꯜ ꯆꯅꯨ ꯂꯣꯏꯅꯃꯛ ꯄꯣꯊꯥꯈꯤ ꯇꯨꯝꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯁꯪꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯈ꯭ꯔꯤ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ